masih pura makok mapum ni tau doi je masih pura challenge ni tau thana doi je masih mẹ mà khơi masih tau doi je bột ni bột makok ni mà trong tham gia là số khơi bột lòng cái ai đi khơi xem bình mang thùng bình mang cái adugi chơi xin được lòng cái bột này khơi nhiều cái uri je aduga cái nó tham gia hay không tầm đó khơi sẽ một chút bị mà nani xin cái này sampa đấy sampa tăng hay lên tilo tăng hay lên xin là cô mà lên aduga xin lên xin đi cái aduga đi kasi champi na gato si kana no si ai hana intro to si matang ko na ai ga pullu drama di hana college tamina di bayam na lu na dinner ko imana to ngasi de gi ubang challenge yang tong mana to je ai ga han ba to to mana yang phagi dai har pu de ngasi di challenge to ya de makuk ta dare ngasi di ado di makuk se de gi hor ji ko ado ha ko makuk di na challenge to ko si loina cha loi ba ngam ba si loi di po si gi po si loi di po si gi mafam ji da pham ma ga cha ba ji kana no ai ba ji masini ko yeng ado je matang da di sai sai gi separate thamme ga oina sana ji pare da di hoi matang sao ha ji mang da thamma ga kuin thamba je koi haina di ai na ai jo na bu faru ho gola pani na ha ji ubi ya re ba cha cha ni ba na ba faru ho pu ngai hai ma kayam kan to game si kayam chan game si ma je kayam chan game ngam dra ga jo mayang waro ba ya de matang da ngam na ba sun tora ge adi video sa hogen no to sa to no to si ma sa ba da koi kuin na ho se adu di kari de ga na ho ji mana to ji de na ho sa ang ho ra sa sina mana to ne mayam na just like the maram ni ke dam to da sa ko sa na sa ke ha be sa mayam no comment to thadar ma ta re maram ji na ra hojik to doi ji ba ni na ya pa ya ra ba si de se kana ne ne yam sa ho ko de ke sini ba ni to do je ma ho ya ya ta ni na sa ke ha ba to mayam comment to tham bi mo hỏi vẫn có hỏi mà xin mời thân cần hỏi rồi cái cuộc gì anh giờ sigi puk se cái này ima na bin na muloi jak kong ham da ba hai ba ai na ka me hen jo ba ka ni maning do la thau be tha phari ni na ka ado kong ham da la na si di pura smoke pok ke mai na ko di ka ma smoke pok se me do ni tawai ja video lấy thế à thế rồi chỉ là em sử dụng hết thì mình ăn hết không đó hai con rồi nó hỏi mà cái gì đó hỏi hai người ăn phình hai bên phần đó học tuần học hay là gì mà cái cần quan điểm gì vậy hỏi hai bên làm gì này anh những gì cái hai bên làm gì anh là bộ sản phẩm gì cái tin nhớ sinh chi số đi vậy ado na jini nam na pa da bijeni ado masi ham sa ma tuja wi na sa do tung da ai gi ma hau se kai ta kamai na pang ye yo ke sa san je adu di sai ki pa ti hau mai ta thang du kai le le thang ka lo ko chi je la thang ko si thong as ma do na fa lo ma da ye adu di ai ane ka tor ge samai na na đó mà cũng là hậu cho mày này chứ mana gitu đó mana maya gitu nih mana mà ba đó mày ăn cà nó xin là càคุณอันนี้ต่อเลยไหมนี่ยาได้สิเอา mẹ chỉ là anh cần hay những chẳng sao sao nó quay chân tôi kìa anh đâu anh sai thì luôn làm mẹ chỉ cần nhiều mà cái nó làm sao mà tầm quỳ là
ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕꯁꯦ ꯚꯥꯏꯁꯨ ꯈꯪꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯨ ꯉꯥꯏ ꯂꯩꯔꯛꯄꯅꯤ ꯏꯇꯥꯎꯅ ꯑꯣ ꯆꯨꯝꯃꯝꯒꯅꯤ ꯑꯗꯨꯗꯨꯒꯤꯔꯥ ꯃꯥꯅꯤ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯍꯥꯟꯅꯗꯤ ꯆꯥꯕ ꯏꯇꯥꯎꯅ ꯍꯥꯟꯅꯗꯤ ꯇꯥꯔꯦ ꯑꯩꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯣꯏ ꯌꯥꯗ꯭ꯔꯦ ꯁꯤꯗ 야. 하오더더 하오더하바 까면데 매로 있는 거네매 나 콩도 매로 있는 거네 好嘞，挺好嘞。两个人刚才那些还不动。这까야 까지 시대네 시대래 시탕도 용해好，在外面的，还干这些。你买这没事，我装哪边？咱可能要是另外一个这样，我说过了。怎么样？哎。 好了吧？好了，这样了。마야 좀더 칼로리 미우는关键洗澡一下，晚上这些给鸡머리， 돼지머리 따가지 이반이나. 아 진짜. 그럼 어떻게 피자해 그냥. 맞아요. 아, 싸우다 꼭 덮어서 싸우네. 시대가 와이는 분명히는 진짜 꼭 제가 또 들어오나. ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯕꯗ ꯐꯨꯜꯂꯒ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯗꯤ ꯐꯖꯗꯦꯀꯣ. Temprano ba? Gimana? 하우도 하우바. 폭수 당가닥다. 까이 기지 말이고. 아빠한테 자라데. 딱 그거 흔들고 봐. 이제 그래 또 이제 이제 돼 봐. 야, 독서.
ꯁꯤꯗꯤ ꯁꯦꯠꯄꯒ ꯌꯥꯗꯦ ꯑꯗꯨꯅ ꯊꯥꯡꯂꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯉꯝꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯀꯩꯗꯧꯔꯣ ꯆꯥꯗꯦꯗ ꯑꯁ ꯑꯩꯁꯦ ꯅꯥꯔꯒ ꯈꯣꯠꯂꯛꯄꯒ ꯊꯝꯃꯛꯈ꯭ꯔꯦꯅꯦ ꯉꯁꯥꯏꯒꯤ ꯃꯅꯥ ꯅꯥꯀꯟ ꯅꯥꯝ ꯆꯥꯕ ꯌꯥꯝ ꯍꯦꯟꯅ ꯆꯥ ꯌꯥꯔꯕ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯏꯇꯥꯎꯅꯗꯤ ꯈꯔ ꯍꯦꯟꯅ ꯉꯝꯅ ꯆꯥꯈꯔꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯩ ꯅꯥꯕ ꯈꯣꯠꯄ ꯑꯣꯏꯗ꯭ꯔꯤꯕꯅꯤ나 ꯃꯊꯪꯗꯗꯤ ꯑꯩꯅ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯏꯇꯥꯎꯅ ꯍꯥꯏꯁꯤ ꯌꯥꯔꯕꯣ ꯃꯌꯥꯝ ꯑꯩꯅ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯁꯤꯕꯣ ꯍꯦꯜꯂꯤꯃꯦꯁꯦ ꯍꯦꯟꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯨꯛꯕꯥꯡ ꯄ꯭ꯂꯁ ꯆꯦꯂꯦꯟꯖꯁꯤꯗꯗꯤ ꯑꯅꯤꯃꯛ ꯊꯣꯛꯅ ꯇꯧꯕꯅꯤꯅ ꯆꯦꯂꯦꯟꯖꯁꯤ ꯏꯇꯥꯎꯅ ꯉꯝꯃꯦꯅ ꯑꯩꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯏ ꯁꯨꯝ ꯑꯩꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯏꯁꯦ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯦꯖꯤ 4 ꯄꯤꯕꯅꯤ ꯆꯥꯅꯤ ꯀꯅꯥ ꯉꯝꯗꯣꯏꯅꯣꯕ ꯀꯩꯅꯣ ꯀꯦꯖꯤ 3 ꯑꯃꯗꯩ ꯆꯥꯔꯥꯕ ꯇꯧꯗꯣꯏꯅꯣ ꯑꯩ ꯑꯃ ꯇꯝꯕ꯭ꯔꯥ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯂꯩꯔꯝꯕꯁꯤꯡꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯌꯦꯡꯉꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯁꯣꯛꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯝꯃꯁꯨ ꯑꯁ ꯋꯥꯗꯤ ꯌꯥꯕ ꯋꯥꯔꯦ ꯉꯥꯏꯕ ꯉꯁꯥꯏꯃ ꯀꯦꯖꯤ 4ꯗꯣ ꯏꯕꯥꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯆꯥꯊꯣꯔꯛꯑꯕꯅꯤꯅ ꯌꯥꯝ ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯍꯣꯏ ꯃꯅꯥꯒꯤ ꯁꯔꯨꯛꯁꯨ ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯌꯥꯗꯦ ꯑꯝꯗ ꯌꯥꯗꯦ ꯁꯤꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖꯇꯤ ꯑꯩꯅ ꯏꯇꯥꯎꯗ ꯉꯝꯃꯦꯅ ꯁꯔꯦꯟꯗꯔ ꯇꯧꯔꯦꯅ ꯍꯥꯏꯒꯅꯤ ꯑꯗꯣ ꯏꯇꯥꯎꯅ ꯂꯣꯏꯁꯤꯜꯍꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯣ ꯐꯖꯅ ꯍꯥꯎꯔꯦ ꯃꯩꯔꯧꯁꯨ ꯈꯔ ꯍꯦꯟꯖꯜꯂꯝꯅꯤꯅ ꯃꯩꯔꯧ ꯈꯤꯇꯪ ꯍꯦꯟꯖꯜꯂꯦ ꯑꯗꯨꯕꯨ ꯃꯩꯔꯧ ꯈꯔ ꯍꯦꯟꯖꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯥꯈꯪ ꯑꯔꯤꯕ ꯉꯥꯛꯇꯅꯦ ꯑꯩꯁꯦ ꯇꯥꯛꯏꯅꯤ ꯍꯥꯏꯗꯤ ꯃꯩꯗꯨ ꯊꯦꯡꯅ ꯁꯨꯝ ꯊꯥꯔꯨꯕ ꯂꯤꯕꯩ ꯍꯧꯅ ꯆꯥ ꯅꯧꯕꯩ ꯍꯧꯅ ꯆꯥ ꯃꯌꯥꯏ ꯊꯤꯒꯥꯡꯅ ꯍꯥꯡꯗꯣꯛ ꯌꯦꯡꯗ꯭ꯔꯦ ꯏꯇꯥꯎꯅ ꯁꯣꯝꯗ ꯃꯨꯜꯂꯣꯏꯗ꯭ꯔꯥ ꯈꯣꯡ ꯍꯥꯝꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧ ꯂꯩꯔꯦ ꯁꯣꯝꯗ ꯑꯩꯅ ꯃꯨꯟꯅꯕ ꯇꯧꯔꯤꯉꯩꯗ ꯍꯦꯛꯇ ꯀꯥ ꯂꯩꯔꯝꯃꯤꯅꯤꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯄ꯭ꯂꯁ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯁꯤꯅ ꯉꯝꯈ꯭ꯔꯦ ꯁꯤꯁꯨ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯁꯤꯡꯉꯛꯈꯤꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯊꯣꯛꯑꯔꯦꯗꯅ ꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯤꯟꯒꯤ ꯈꯨꯠꯇꯨ ꯃꯥꯟꯅꯩꯑꯕ ꯑꯗꯨꯅꯤ ꯁꯤ ꯊꯕꯛ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯅꯨꯃꯤꯠ 3-4ꯅꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯏꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯌꯥꯔꯣꯏꯗꯨꯅꯦ ꯅꯨꯡꯗꯥꯡ ꯅꯠꯇꯦ ꯍꯌꯦꯡ ꯄꯤꯖꯥꯎ ꯍꯦꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯦꯖꯤ 4 ꯆꯥꯔꯒꯕꯨ ꯃꯥꯅꯦ ꯅꯨꯃꯤꯠ 5-4ꯅꯤ ꯈꯤꯇꯪ ꯑꯩꯅ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯏꯅꯦ ꯆꯥꯒꯗꯕꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯀꯔꯝꯕ ꯀꯔꯝꯕ ꯃꯊꯦꯜ ꯆꯥꯔꯨꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯛ ꯃꯀꯣꯛꯅꯤ ꯑꯗꯨ ꯃꯊꯪꯗꯤ ꯀꯔꯝꯕ ꯃꯀꯣꯛ ꯑꯣꯏ ꯆꯥꯔꯣ ꯑꯩꯈꯣꯏ ꯃꯀꯣꯛꯇꯅ ꯇꯥꯔꯒꯦꯠ ꯑꯌꯥꯝꯕ ꯇꯧꯏ ꯀꯔꯝꯕ ꯃꯀꯣꯛ ꯆꯥꯔꯧꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ
거 파전나가 걔는 붙건도 걔는 파전나가 싸우다 몽 따다고 저 거기 또 걔도 뭐야 코멘트 필요 너기서 누아이 하고 또 중앙에 파자가 서지선 하이다래 아도 비비려모 마탕도디 걔는 파자가 또 너무 혼나서게 거의 파자가 너무 혼나서게 시기니 뭐야 당에서 신자게 바이바이 마탕도 땡나랬지 바이바이